Bishnupur commando na haram moi ji ahum la eba ada no yum da kana kana leibno hange ai nu pa gai ga leibne hai tholo hai tholo moi sing thoga nang wari sana je kano baktang office baktang sa se ha bane ba ada thambira mo ha da wari sana bakatane haram bane ba ado haraga almain taw pu da mayam tana bi da khoi ima amasu ma pu hino na ching thokpada moina nongmai namaga batna suramdana hauji kanna la kano tawre ba hosana pukhatna greba handak lan haurakpadagi mayam jigi khulngakp oina laikai gi oina thokpane aduga ma atai matamda adum afang afang thabak suraga leijabane sta mari sure aduma adum lan haurakpasida adum mayam gi parja gi ne haraga adum khulngakp thoga hauji namu yumda ma potha leiba khun irang nembade yumda leiba phana kuireba adu moina laaga smaina kano toro pubi bane adu khulngakp je tum khoi laikai gi oina khun gi da oina thokpane adu irang matamda mo misam na thoga khulnga e adu moina masa masa gi kano duty ni na leire aduga phaba punba matamda di asi ana yawum tan mi micham jengakta sokoi palle aduga moina tawga do thabak sina micham parja mayam jinga moina oina khoi gi makta thoga leire aduga thoglakpa matamda isa isa gi atatai oina tawe aduga Thamnapokpi ji re zone area ni na mayam China khara ai nupari cha jing di khalaga mayam jina amta mateng bang yam ta kan biu thadok biu na hai jare ai na